ꯃꯖꯤ ꯌꯥꯎꯔꯝꯒꯅꯤ ꯆꯥꯟꯅꯗꯗꯅ ꯄꯤꯁꯇꯣ ꯈꯔ ꯈꯔ ꯆꯥꯎꯍꯟꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯃꯔꯨꯗꯪ ꯂꯧꯊꯣꯛꯄꯤꯔ ꯄꯤꯕꯤꯔꯛꯑꯣꯅꯦ ꯃꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯑꯣꯛ ꯃꯀꯣꯛ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯑꯣꯛ ꯃꯀꯣꯛꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯕ ꯉꯝꯃꯣꯏꯗꯕꯅꯤ나 ꯌꯦꯟꯅꯔꯦ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯍꯣꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯑꯁꯥꯕꯗ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯄꯨꯊꯣꯛꯄꯁꯦ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯔꯤꯛ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯨꯛꯁꯥꯗ ꯁꯤꯗ ꯂꯩꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯁꯤ ꯇꯤꯜꯍꯧ ꯅꯝꯒ ꯁꯤꯡꯒ ꯁꯨꯕ ꯃꯆꯜ ꯖꯤꯔꯥ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯤꯠ ꯃꯁꯂꯥ ꯃꯣꯔꯣꯛ ꯃꯆꯨ ꯁꯤꯗꯤ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯑꯅꯤ ꯍꯥꯞꯀꯦ ꯒꯔꯝ ꯃꯁꯂꯥ ꯈꯤꯇꯪ ꯍꯥꯞꯆꯤꯟꯒꯦ ꯃꯆꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯁꯥ ꯃꯔꯣꯏ ꯏꯁꯤꯡ ꯑꯣꯠꯂꯒ ꯁꯣꯏꯕꯨꯝ ꯁꯥ ꯃꯔꯣꯏ ꯃꯅꯥꯒꯁꯦ ꯐꯟ ꯐꯟ ꯆꯣꯡꯉꯤꯍꯦ ꯃꯍꯤꯗ ꯈꯤꯇꯪ ꯀꯪꯉꯒ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯗꯤ ꯃꯨꯜꯂꯕ ꯃꯍꯤꯁꯨ ꯀꯪꯁꯤꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯁꯤꯗꯩꯗꯤ ꯆꯥꯊꯔꯒꯦ ꯆꯥꯛ ꯉꯁꯥꯏꯒꯤ ꯑꯣꯛ ꯃꯀꯣꯛ ꯊꯣꯡꯕꯗꯣ ꯃꯇꯨꯝ ꯁꯣꯏꯕꯨꯝ ꯑꯣꯛ ꯊꯣꯡꯕ ꯃꯍꯤ ꯏꯔꯣꯝꯕ ꯈꯤꯇꯪ ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅꯤ ꯀꯣꯟꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯔꯛꯄꯀꯣ ꯑꯣꯛ ꯃꯀꯣꯛ ꯊꯣꯡꯕꯗꯣ ꯉꯁꯤꯗꯤ ꯑꯣꯛ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯛ ꯃꯀꯣꯛꯁꯦ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯁꯣꯏꯕꯨꯝꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯊꯣꯡꯊꯔꯕꯅꯦ ꯑꯗꯨꯗꯤ ꯑꯣꯛ ꯃꯀꯣꯛ ꯈꯟꯕꯤꯔꯛꯄ ꯑꯃꯗꯤ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯊꯣꯛꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯐꯖꯅ ꯌꯦꯡꯊꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯀꯥꯟꯗ ꯍꯥꯎꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯅ ꯌꯥꯝ ꯇꯥꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯇꯥꯖꯅꯤꯡꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯥꯎꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯕꯗꯒꯤ ꯆꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯏꯌꯥꯎ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯇꯥꯍꯟꯕꯤꯌꯣꯕꯀꯣ ꯑꯩꯁꯨ ꯑꯗꯨꯗꯣ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯆꯥꯊꯔꯁꯦ ꯁꯤꯖꯦꯃ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯖꯔꯒꯦ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯕ ꯂꯣꯏꯕꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯥꯕ ꯂꯣꯏꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯊꯣꯛꯀꯅꯤ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯃꯍꯤ ꯃꯍꯤꯁꯦ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ ꯅꯍꯥꯟꯗꯣ ꯅꯅꯥꯎ ꯏꯕꯥꯅꯤ ꯆꯥꯕꯀꯣ ꯆꯥꯛꯈꯣꯝ ꯄꯤꯛꯄꯒꯤꯀꯣ ꯃꯤꯅꯨ ꯑꯔꯧꯕ ꯌꯥꯎꯋꯦꯕ ꯆꯞ ꯆꯥꯊꯒꯗꯕꯅꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯀꯦꯞꯁꯨꯜ ꯈꯨꯍꯥꯎꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯕ ꯅꯠꯇꯕꯀꯣ ꯏꯁꯥꯒꯤ ꯗꯥꯏꯔꯦꯛ ꯍꯨꯃꯥꯡ ꯃꯃꯜꯗ ꯂꯩꯔ ꯆꯥꯖꯕꯅꯤꯅꯀꯣ ꯈꯨꯍꯥꯎꯁꯤꯗꯤ ꯀꯩꯅꯣꯁꯤꯗꯤ ꯄꯥꯔꯒꯦ
cây khoáng này thì đẹp. Masih di kana tay bia ko. Orang nggak tapi. 그리고 영차 이런 거 할까? Thôi em tốt cái này mà chuyện tội là quá lắm. Luộc thì mà nào. Hỏi nhỉ. Chứ mà hao bởi mà hao gì còn. Xa tại đi không có gì mà nó cả rồi. 이러면 이렇게 또 nó sai cái sao sao cái nó này đi đâu mà này nó sai tốc cuồng tới ngày tầm xa rồi đấy. thùng làm tới đây thùng gặp à. Màu xào với xì ra cả mà tan ninh đại và dẻo vì đó.
ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯂꯦꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯇꯨꯝ ꯉꯥꯛꯇꯅꯤ ꯃꯅꯥ ꯑꯅꯤ ꯁꯨꯕ ꯀꯣꯗ꯭ꯔꯛ ꯂꯥꯎ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯟꯖꯜꯂꯛꯑꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯣꯏꯁꯨ ꯆꯥꯊꯣꯛꯀꯅꯤꯅ ꯑꯗꯨ ꯆꯥꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯑꯃꯅ ꯑꯩꯅ ꯊꯝꯃꯝꯃꯤꯁꯦ ꯆꯥꯕꯤꯗ꯭ꯔꯕꯅꯤꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ